ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯐꯝꯃꯦꯟꯁꯦ ꯌꯨꯝꯒꯤ ꯑꯍꯟꯅ ꯂꯩꯗꯣꯏꯅꯦꯕꯁꯦ ꯃꯥꯅꯦ ꯑꯗꯨꯅ ꯁꯤꯅ ꯊꯣꯡꯉꯥꯔꯦꯜ ꯂꯩꯐꯝ ꯍꯥꯏ ꯊꯣꯡꯉꯥꯔꯦꯜ ꯍꯥꯏꯁꯤ ꯂꯩꯇ ꯌꯥꯗꯦꯕꯀꯣ ꯑꯩꯈꯣꯏ ꯍꯦꯛ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯗꯅ ꯊꯣꯡꯖꯤꯟ ꯂꯩꯔꯦ ꯊꯣꯡꯉꯥꯔꯦꯜꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯁꯤꯕ ꯂꯥꯏ ꯁꯦꯟꯅꯅꯕ ꯁꯤꯅ ꯅꯤꯉꯣꯜ ꯀꯥ ꯀꯧꯏ ꯅꯤꯉꯣꯜꯅ ꯑꯣꯏꯗ ꯂꯩꯗꯣꯏꯕ ꯄꯤꯕꯥꯅ ꯁꯣꯝ ꯖꯦꯠꯇ ꯂꯩꯗꯣꯏꯕ ꯁꯤꯅ ꯇꯥꯕꯨꯒ ꯍꯥꯏꯁꯦ ꯇꯥꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯁꯤꯅꯦ ꯇꯥꯕꯨ ꯍꯥꯏꯅꯩꯁꯤ ꯅꯠꯇ꯭ꯔꯥ ꯇꯥꯕꯨ ꯅꯨꯡꯗꯒ ꯍꯥꯏꯅꯩ ꯏꯆꯥ ꯅꯣꯏ ꯂꯥꯏ ꯈꯣꯏꯔꯝꯃꯪꯒꯣꯀꯣ ꯁꯤꯅ ꯂꯞꯊꯛ ꯁꯒꯥꯏ ꯀꯧꯏ ꯄꯣꯠ ꯆꯩ ꯂꯤꯗꯨꯅ ꯊꯝꯗꯣꯏꯕ ꯁꯤꯅ ꯄꯦꯇ꯭ꯔꯣꯃꯦꯛꯁꯀ ꯍꯥꯏꯕꯗꯣ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯊꯥꯕꯜ ꯆꯣꯡꯕ ꯊꯥꯟꯗꯣꯏꯅꯤ ꯅꯤꯉꯣꯜꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯍꯥꯟꯅꯒꯤ ꯄꯦꯇ꯭ꯔꯣꯃꯦꯛꯁ ꯑꯗꯨꯅ ꯁꯤ ꯊꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯆꯍꯤ ꯅꯧꯅ ꯑꯅꯧ ꯍꯥꯞꯇꯦꯕ ꯊꯥꯏꯅꯗꯤ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯅꯧꯅ ꯑꯅꯧ ꯍꯥꯞꯄꯕꯅꯤꯅ ꯂꯥꯏꯠ ꯃꯉꯥꯟꯁꯤꯅ ꯃꯤꯠ ꯂꯣꯏ ꯁꯣꯛꯑꯦꯕ ꯑꯗꯩ ꯁꯤꯅ ꯁꯥꯇꯤꯜ ꯂꯨꯄꯨ ꯍꯥꯏꯁꯦ ꯁꯤꯅ ꯌꯨꯝꯒꯤ ꯑꯍꯟꯅ ꯂꯩꯗꯣꯏꯅꯤ ꯐꯝꯃꯦꯜ ꯍꯥꯏꯁꯦ ꯌꯨꯝꯒꯤ ꯃꯔꯨꯑꯣꯏꯕ ꯑꯍꯟꯗꯨꯅ ꯂꯩꯗꯣꯏꯅꯤ ꯁꯤꯅ ꯐꯝꯃꯦꯜ ꯍꯥꯏꯁꯤꯅ ꯑꯍꯟꯒꯤ ꯐꯝꯐꯝ ꯃꯪꯁꯣꯛ ꯊꯥꯔꯤꯁꯤꯅ ꯑꯉꯥꯡꯒꯤ ꯐꯝꯐꯝ ꯑꯍꯟ ꯐꯝꯐꯝ ꯑꯉꯥꯡ ꯐꯝꯐꯝ ꯅꯥꯏꯗ ꯌꯥꯗꯦꯕ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯏꯃꯣꯏꯅꯨ ꯂꯥꯞꯐꯝ ꯍꯥꯏꯁꯦ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯏꯕ ꯐꯤꯗꯥ ꯌꯨꯝꯗꯨꯒꯤ ꯑꯍꯜ ꯑꯃ ꯅꯥꯕ ꯃꯇꯝꯗ ꯃꯥꯏꯕ ꯐꯤꯗꯥ ꯁꯤ ꯃꯥꯏꯕꯒꯤ ꯐꯝꯐꯝꯅꯤ ꯁꯤ ꯐꯝꯗꯣꯏꯅꯤ ꯐꯝꯐꯝ ꯐꯥꯟ ꯊꯥꯔꯤꯁꯦ ꯑꯗꯩ ꯁꯤꯅ ꯊꯥꯏꯅꯉꯩꯒꯤ ꯃꯣꯏꯊꯥꯞ ꯅꯥꯏꯔꯤꯉꯩꯗ ꯊꯥꯟꯕ ꯊꯥꯡꯃꯩꯕꯨꯗꯣꯟ ꯑꯗꯩ ꯁꯤꯅ ꯏꯕꯦꯟ ꯊꯧꯀꯥ ꯌꯨꯝꯒꯤ ꯏꯕꯦꯟꯅ ꯂꯩꯗꯣꯏꯕ ꯁꯤꯅ ꯑꯩꯈꯣꯏ ꯅꯤꯡꯉꯩꯒ ꯍꯥꯏꯗꯣ ꯋꯥꯛꯆꯤꯡ ꯊꯥꯗ ꯀꯩ ꯀꯥꯕ ꯌꯥꯗꯦ ꯁꯤꯗ ꯈꯥꯏꯗꯣꯛꯑꯒ ꯆꯥꯗꯣꯏꯅꯤꯀꯣ ꯊꯝꯗꯣꯏꯅꯤ ꯐꯧ ꯆꯪꯄꯥꯏ 3 ꯍꯦꯟꯅ ꯆꯜꯂꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯛꯆꯤꯡ ꯍꯥꯏꯕ ꯊꯥꯁꯦ ꯀꯩꯔꯨꯡꯍꯟꯕ ꯐꯧꯑꯣꯏꯕꯤ ꯀꯩꯗ ꯂꯦꯡꯁꯤꯜꯂ ꯂꯩꯕ ꯃꯔꯝꯅ ꯀꯩ ꯀꯥꯟꯅꯗꯦꯕ ꯁꯤꯅ ꯎꯄꯨ ꯁꯥꯗꯥ ꯍꯥꯏꯁꯦ ꯊꯥꯏꯅꯒꯤ ꯑꯔꯪ ꯑꯔꯥꯛ ꯍꯥꯞꯄꯒ ꯊꯝꯅꯕ ꯍꯥꯏꯗꯤ ꯁꯒꯨꯟ ꯇꯧꯕꯅ ꯂꯥꯛꯑꯒꯁꯨ ꯁꯅꯥ ꯂꯨꯄꯥꯁꯦ ꯄꯨꯈꯤꯗꯅꯕꯅ ꯐꯃꯨꯡ ꯊꯥꯔ ꯇꯨꯝꯃꯦꯕ ꯑꯍꯟꯁꯤꯡꯅ ꯁꯤꯅ ꯅꯥꯀꯣꯟ ꯊꯥꯏꯅꯒꯤ ꯑꯉꯥꯡ ꯎꯅꯐꯝ ꯑꯗꯒꯤ ꯁꯤꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯍꯥꯏꯗꯣ ꯆꯥꯛꯈꯨꯝꯁꯤꯅ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩꯆꯦꯕ ꯊꯝꯐꯝꯅꯦꯕ ꯁꯤꯅ ꯍꯧꯗꯣꯡ ꯆꯥꯛꯊꯥꯐꯝ ꯆꯤꯡꯃꯤ ꯆꯐꯨ ꯊꯝꯐꯝ ꯍꯧꯗꯣꯡꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯑꯗꯨꯝ ꯑꯃꯗ ꯂꯩꯇꯕ ꯌꯥꯗꯦ ꯌꯨꯝꯂꯩꯃ ꯍꯥꯏꯁꯦ ꯍꯧꯗꯣꯡ ꯆꯥꯛꯊꯥꯐꯝ ꯍꯥꯏꯁꯦ ꯁꯤꯅ ꯍꯦꯟꯇꯥꯛ ꯎꯇꯣꯡ ꯊꯨꯝ ꯎꯇꯣꯡ ꯁꯪꯒꯣꯝ ꯊꯣꯂꯥ ꯁꯥꯔ ꯐꯝꯍꯟꯗꯣꯏꯅꯤ ꯆꯧ ꯁꯤꯅ ꯈꯔꯨꯡꯒ ꯍꯥꯏꯕꯗꯣ ꯁꯤꯗꯅ ꯑꯃꯨꯛ ꯆꯦꯡꯕꯨ ꯊꯝꯐꯝ ꯂꯩꯔꯦ ꯃꯦꯔꯨꯛꯅꯤ ꯁꯤ ꯊꯦꯠꯂꯤꯁꯦ ꯑꯉꯥꯡꯁꯤꯡ ꯈꯪꯅꯕꯅ ꯁꯤꯅ ꯃꯅꯨꯡꯗꯁꯨ ꯌꯥꯎꯔꯤ ꯃꯄꯥꯟꯗꯁꯨ ꯊꯦꯠꯂꯤꯁꯦ ꯑꯉꯥꯡꯁꯤꯡ ꯈꯪꯅꯅꯕꯅ ꯑꯗꯩ ꯁꯤꯅ ꯀꯩ ꯂꯩꯔꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯤ ꯁꯤꯅ ꯀꯣ ꯐꯝꯕꯥꯟ ꯇꯣꯡꯉꯤꯁꯦ ꯑꯗꯩ ꯁꯤꯅ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯄ ꯌꯥꯗꯕ ꯄꯣꯠꯂꯝꯒ ꯍꯥꯏꯗꯣ ꯁꯤꯅ ꯂꯥꯏꯒꯤ ꯏꯁꯤꯡ ꯊꯝꯕꯥꯜ ꯂꯩ ꯑꯉꯥꯡꯕ ꯂꯩ ꯑꯃꯨꯕ ꯊꯝꯕꯧ ꯀꯤꯍꯣꯝ ꯈꯥꯃꯦꯟ ꯌꯥꯏꯉꯪ ꯁꯤꯡ ꯄꯥꯟ ꯁꯤꯟꯗꯨꯔ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯄ ꯌꯥꯗꯕꯉꯩ ꯀꯩꯁꯦ ꯑꯗꯨꯝ ꯁꯤꯗ ꯊꯝꯃꯦꯕ ꯁꯤꯗ ꯊꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯁꯦ ꯊꯥꯏꯅꯗꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯝꯅꯔꯦ ꯑꯗꯒꯤ ꯐꯝꯊꯛ ꯁꯒꯥꯏꯒ ꯍꯥꯏꯁꯦ ꯑꯁꯤ ꯇꯤꯜꯍꯧ ꯑꯂꯨ ꯁꯟꯇꯣꯛꯑ ꯊꯝꯗꯣꯏꯅꯤ ꯊꯥꯏꯅꯒꯤ ꯐꯝꯊꯛ ꯁꯒꯥꯏꯗꯒ ꯍꯨꯔꯥꯟꯕꯒ ꯂꯣꯠꯂꯤꯒ ꯍꯥꯏꯗꯣ ꯊꯥꯏꯅꯒꯗꯤ ꯁꯨꯃꯥꯏꯅ ꯌꯨꯝꯁꯦ ꯌꯥꯝ ꯂꯟꯅ ꯇꯥꯟꯅꯔꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯊꯣꯡꯒ ꯍꯥꯏꯁꯦ ꯃꯤ ꯌꯦꯡꯅꯅꯕꯅꯦꯕ ꯑꯗꯨ ꯃꯣꯏ ꯈꯨꯠꯂꯥꯏꯅꯦꯕ ꯂꯣꯡꯒ ꯊꯝꯃꯤꯁꯦ ꯂꯣꯡꯁꯦ ꯇꯥ ꯄꯥꯏꯔ ꯊꯣꯛꯇꯣꯏꯅꯦꯕ ꯄꯤꯕꯥ ꯀꯥꯒꯤꯗꯁꯨ ꯊꯝꯅꯤ ꯑꯗꯒꯤ ꯑꯍꯟꯒꯤ ꯀꯥꯗꯅ ꯂꯤꯆꯩ ꯅꯠꯇ꯭ꯔꯒ ꯇꯥꯁꯦ ꯇꯥ ꯄꯥꯏꯔ ꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯈꯨꯠꯂꯥꯏꯁꯦ ꯑꯝꯇ ꯋꯥꯠꯄ ꯌꯥꯗꯦꯕ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯝꯗ ꯁꯪꯄꯥꯏ ꯍꯥꯏꯗꯣ ꯁꯤꯅꯤ ꯂꯤꯈꯥꯏ ꯂꯥꯏꯇꯪ ꯃꯁꯨꯡꯒ ꯍꯥꯏꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯁꯥꯟ ꯇꯝꯕꯗ ꯑꯣꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯅꯕꯒꯤ ꯑꯣꯟꯅꯕ ꯂꯥꯏꯇꯪꯁꯦ ꯑꯩꯈꯣꯏꯒꯤ ꯊꯨꯝꯃꯨꯛ ꯂꯥꯏꯇꯪ ꯃꯁꯨꯡ ꯍꯥꯏꯕꯁꯦ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯌꯨꯝ ꯁꯪꯒꯥꯕ ꯀꯥꯟꯗ ꯐꯧ ꯂꯥꯏꯇꯪꯒ ꯍꯥꯏꯗꯣ ꯏꯄꯥꯟ ꯊꯥꯕꯗꯁꯨ ꯌꯥꯎꯗ ꯌꯥꯗꯦꯕ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯐꯨꯡꯒꯥ ꯂꯩꯔꯨꯁꯦ ꯌꯨꯝꯒꯤ ꯃꯌꯥꯏꯗ ꯑꯣꯏꯅ ꯂꯥꯠꯂꯦꯕ ꯁꯤ ꯂꯩꯐꯝ ꯑꯁꯦꯡꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯌꯨꯝꯁꯥ ꯀꯩꯁꯥꯗꯤ ꯂꯥꯏꯅꯤꯡꯊꯧꯗ ꯆꯥꯛꯈꯨꯝꯗ ꯂꯣꯏꯅ ꯂꯥꯠꯅꯔꯦꯕ ꯆꯥꯛꯈꯨꯝꯗ ꯂꯥꯠꯂꯤꯁꯦ ꯂꯥꯜꯂꯦꯕ ꯃꯌꯦꯛꯀꯤꯗꯤ ꯁꯤꯗ ꯑꯣꯏꯅ ꯂꯥꯠꯀꯗꯧꯅꯦꯕ ꯌꯨꯝꯒꯤ ꯃꯌꯥꯏꯁꯤꯗ ꯏꯃꯣꯏꯅꯨ ꯂꯩꯐꯝ ꯑꯁꯦꯡꯕꯅꯦꯕ ꯁꯦ ꯑꯁꯤꯅꯁꯨ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯄꯨꯂꯞ ꯄꯨꯟꯕ ꯌꯥꯕ ꯃꯐꯝꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯆꯥ ꯃꯆꯨꯁꯤꯡꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯤꯔꯒ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯖꯍꯧꯅꯕ ꯃꯐꯝꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯍꯥꯏꯗꯤ ꯄꯥꯟ ꯌꯥꯏꯉꯪ ꯁꯤꯡ ꯃꯅꯥꯎ ꯌꯥꯏꯉꯪ ꯃꯅꯥꯎ ꯂꯣꯏꯅ ꯀꯠꯅꯩꯀꯣ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯁꯜꯂꯦ ꯀꯣ ꯑꯗꯨꯅ ꯃꯌꯦꯛꯀꯤꯗꯤ ꯐꯨꯡꯒꯥ ꯂꯩꯔꯨꯗ ꯑꯄꯣꯠ ꯑꯁꯥꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗꯁꯨ ꯑꯄꯣꯠ ꯑꯁꯥꯁꯦ ꯏꯆꯦ ꯍꯣꯏ ꯂꯨꯍꯣꯡꯕ ꯀꯥꯟꯗ ꯑꯄꯣꯠ ꯑꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯂꯩꯔꯨꯗꯒꯤ ꯄꯨꯊꯣꯔꯛꯑꯦꯕ ꯑꯄꯣꯛꯄꯗꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯁꯜꯂꯤꯁꯦ ꯂꯥꯜꯂꯦꯕ ꯑꯁꯤꯅ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯁꯦ ꯑꯩ ꯑꯝꯇ ꯈꯨꯔꯝꯒꯦ ꯈꯨꯔꯝꯃꯣ ꯏꯆꯥ ꯏꯃꯥ ꯇꯥꯔꯦꯝ ꯄꯨꯡꯕꯥꯏ ꯁꯦꯡꯇꯣꯛꯀꯦ
ꯂꯞꯊꯛ ꯁꯒꯥꯏꯒ ꯍꯥꯏꯁꯦ ꯑꯁꯤ ꯄꯣꯠ ꯆꯩ ꯂꯤꯔꯒ ꯊꯝꯗꯣꯏꯅꯦꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯞꯊꯛ ꯁꯒꯥꯏꯁꯦ ꯁꯥꯝꯕ ꯃꯍꯩ ꯆꯥꯛ ꯊꯕꯥꯛ ꯈꯨꯟꯕ ꯉꯥ ꯃꯔꯨ ꯄꯟꯕ ꯐꯟꯗꯣꯏꯅꯤ ꯁꯥꯝꯕ ꯁꯤ ꯊꯝꯔꯩ ꯁꯒꯥꯏ ꯃꯄꯥꯗ ꯑꯉꯥꯡꯁꯤꯡ ꯉꯥ ꯃꯔꯨ ꯄꯜꯂ ꯈꯣꯠꯂꯗꯤ ꯇꯨ ꯁꯅꯝꯕ ꯂꯥꯛꯏ ꯌꯦꯡꯈꯠꯂꯨ ꯁꯥꯝꯕ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯐꯩꯌꯦꯕꯀꯣ ꯏꯃꯥ ꯍꯣꯏꯅ ꯑꯩꯈꯣꯏꯗꯁꯨ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯅ ꯂꯞꯊꯛ ꯍꯥꯏꯕꯁꯦ ꯂꯩꯇꯕ ꯌꯥꯗꯦ ꯑꯍꯟꯁꯤꯡꯅ ꯖ꯭ꯋꯥꯔ ꯍꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯁꯥ ꯋꯥꯏ ꯁꯪꯗꯕ ꯌꯥꯎꯕ ꯅꯨꯄꯤꯁꯤꯡꯗꯣ ꯁꯤ ꯂꯞꯊꯛꯁꯤꯗ ꯂꯤꯊꯣꯛꯍꯜꯂꯦꯕ ꯃꯈꯥꯗ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯖꯨꯋꯥ ꯍꯥꯏꯔꯗꯤ ꯕꯥꯃꯣꯟꯗ ꯆꯠꯂꯒ ꯁꯥꯟꯇꯤ ꯍꯥꯏꯗꯣꯛꯄ ꯑꯩꯈꯣꯏꯒꯤꯅ ꯁꯤꯗ ꯂꯤꯊꯣꯛꯍꯜꯂꯦ ꯑꯍꯟꯁꯤꯡꯅꯀꯣ ꯏꯔꯨꯖꯊꯣꯛꯄꯤꯔꯨꯔꯣ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯏꯕꯣꯍꯣꯏꯗ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯇꯣꯝꯕ ꯇꯣꯝꯕꯤ ꯅ ꯀꯩꯅꯣ ꯇꯧꯔꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯏꯔꯨ ꯂꯨꯖꯊꯣꯛꯑꯣ ꯍꯥꯏꯌꯣ ꯃꯀꯣꯛꯀ ꯇꯨꯝꯊꯣꯛꯑꯣ ꯍꯥꯏꯌꯣ ꯍꯥꯏꯅ ꯂꯨꯖꯍꯜꯂꯅꯤ ꯑꯗꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯈꯪꯗꯦꯕ ꯁꯤꯒꯤ ꯃꯈꯥ ꯂꯤꯊꯣꯛꯑꯣ ꯍꯥꯏꯕ ꯑꯃ ꯃꯈꯥꯗ ꯂꯤꯊꯣꯛꯅꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯃꯈꯥꯁꯤꯗ ꯐꯨꯡꯒꯥꯁꯤ ꯀꯥꯟꯗꯣꯏꯔꯥ ꯃꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯜꯂꯒ ꯁꯤ ꯆꯠꯂꯒ ꯂꯤꯊꯣꯛꯇꯣꯏꯅꯦꯕ ꯁꯣꯝꯗ ꯇꯧꯔꯒ ꯂꯤꯊꯣꯛꯇꯣꯏꯅꯦꯕ ꯀꯥꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯃꯇꯥꯏ ꯆꯠꯈꯤꯗꯣꯏꯔꯥ ꯀꯥꯜꯂꯁꯨ ꯌꯥꯏ ꯃꯩ ꯍꯧꯒꯠꯂꯒ ꯂꯤꯊꯣꯛꯇꯣꯏꯅꯦꯕ ꯂꯥꯏ ꯑꯣꯛꯅꯔꯁꯨ ꯃꯩ ꯑꯣꯛꯊꯣꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯀꯥꯟꯅꯩꯗꯅ ꯐꯨꯡꯒꯥꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯔꯨ ꯑꯣꯏꯕꯅꯤꯅ ꯁꯤꯗ ꯂꯤꯊꯣꯛꯅꯩꯕ ꯍꯥꯏꯗꯤ ꯑꯍꯟ ꯍꯥꯏꯗꯤ ꯃꯥꯅ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯒ ꯍꯌꯦꯡ ꯖ꯭ꯋꯥꯔ ꯍꯥꯕ ꯅꯪꯂꯒꯗꯤ ꯍꯌꯦꯡ ꯑꯉꯥꯡꯗ ꯔꯤꯐꯦꯛ ꯂꯥꯛꯀꯅꯤ ꯑꯐꯕ ꯑꯣꯏꯔꯣꯏꯅꯅꯦ ꯁꯤ ꯂꯤꯊꯣꯛꯍꯜꯂꯦꯕ ꯑꯗꯨꯝꯕꯗꯩꯗꯤ ꯑꯍꯥꯟꯕ ꯇꯥꯏ ꯁꯤ ꯂꯤꯊꯣꯛꯍꯜꯂꯦꯕ ꯂꯤꯊꯣꯛꯍꯜꯂꯦꯕ ꯁꯦ ꯑꯗꯨꯅ ꯁꯤꯗ ꯂꯤꯊꯣꯛꯑꯦ ꯏꯆꯥꯖꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯂꯤꯊꯣꯔꯛꯑꯦ ꯏꯄꯨꯅ ꯑꯗꯨꯗꯤ ꯁꯤ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯕ ꯁꯤ ꯃꯊꯛꯁꯦ ꯂꯞꯊꯛ ꯁꯒꯥꯏ ꯍꯥꯏꯗꯣ ꯂꯞꯊꯛ ꯁꯒꯥꯏꯒ ꯍꯥꯏꯕꯀꯣ ꯄꯣꯠ ꯆꯩ ꯂꯤꯗꯨꯅ ꯊꯝꯗꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯅꯨꯕꯤ ꯑꯩꯈꯣꯏ ꯏꯁꯥ ꯁꯥꯒꯠꯄ ꯃꯇꯝꯗ ꯊꯥꯏꯅ ꯄꯨꯄꯨ ꯍꯣꯏꯅꯀꯣ ꯑꯁꯤ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯄꯤꯔꯅꯦꯕꯀꯣ ꯑꯗꯨꯒ ꯆꯦꯡꯕꯨꯗꯒꯤ ꯆꯦꯡ ꯃꯨꯠ ꯑꯃ ꯁꯨꯃꯥꯏꯅ ꯄꯥꯏꯔꯅꯤ ꯑꯗꯨꯒ ꯃꯉꯥꯡ ꯀꯧꯕ ꯒꯨꯔꯥꯎ ꯂꯨꯋꯥꯡ ꯀꯧꯕ ꯒꯨꯔꯨ ꯈꯨꯃꯟ ꯀꯧꯕ ꯒꯨꯔꯨ ꯑꯍꯨꯝꯅ ꯉꯁꯤꯗꯒꯤ ꯏꯆꯥꯒꯤ ꯑꯁꯥꯕꯁꯦ ꯒꯨꯔꯨ ꯑꯍꯨꯝꯅ ꯄꯨꯕꯤꯔꯣ ꯑꯏꯪꯕ ꯑꯣꯏꯍꯟꯅ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯃꯩ ꯉꯔꯪ ꯊꯥꯒꯠꯂ ꯁꯣꯝꯗ ꯀꯥꯟꯊꯣꯛꯄꯗ ꯑꯍꯤꯡꯗ ꯏꯁꯥ ꯁꯥꯕ ꯐꯩꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯃꯥꯏ ꯂꯩꯁꯜꯂꯒ ꯎꯍꯟꯗꯅ ꯍꯥꯏꯕꯗꯤ ꯄꯨꯁꯜꯂꯗꯣꯏꯅꯦꯕ ꯐꯃꯨꯡꯗ ꯄꯨꯁꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂ ꯃꯁꯥ ꯁꯥꯕ ꯍꯜꯂꯦꯕ ꯑꯗꯨ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯖꯧꯒꯦ ꯐꯨꯡꯒꯥꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯤ ꯌꯣꯠꯁꯕꯤ ꯃꯈꯣꯡꯒꯤ ꯈꯨꯠꯂꯩꯁꯦ sini mangang luang kumal haje sina mangang warangani sini luang asina kuman oh sida makong dal lere si je luang lere dana asina mangang lere sina luang lere sina kuman haire ni kwa mayon do asmaina ne thamnei ba aduna thabak chapa matamda laindau khoramuraga si je makong ahum je laiba katlaga chatlaga di ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯐꯗꯧꯗ ꯃꯥꯟꯕ ꯑꯗꯨꯃꯥꯏꯅ ꯆꯠꯅ ꯇꯧꯅꯔꯝꯃꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯝꯃꯦ ꯏꯆꯥꯖꯥ ꯑꯗꯣ ꯏꯃꯥ ꯂꯩꯃꯔꯦꯟꯒꯤꯅ ꯈꯨꯕꯝꯁꯦ ꯁꯣꯝꯗ ꯏꯃꯥ ꯂꯩꯃꯔꯦꯟꯒꯤ ꯈꯨꯕꯝꯅꯤꯁꯦ ꯑꯁꯦꯡꯕ ꯂꯩꯐꯝꯁꯦ sila lay doing ni ko mana endog marak ta thamjam yawi asina huje ki jum cha kai sa jina ne loina soire si soire ko dagi oira ibo phibam mayam jini ichaja adune sigi lablen ka sida imalay mring lay doi ne imalay me lay rani tu lablen ka haije sina ichau chau doi ni mai yum je ko he changak pa piba ka ga ningong ka ga he manana opposite lay di chigi hen mayai ka che sina ichau chau doi ni sina yungi ahal lay doi ni aduna yumburem bagi makha da namu haidi yumburem bi lay doi ni ba aino lay doi adu kana gumba angang amna haidi somduna pibaka adina khoigi yelom thangmo ngai je thonga kangthon nunga ga haije ache chi kangthon nunga kawi bako asida kati ga khojindang ga lehobani saja pora u na hairadi ne sidagi loktho eba anjingna kangthon nunga kawi bese adu sidai loktho eba adun hoji angang sing kati khojindang poro haidi khangweba si kangthon nunga kawi ba kangthon nunga kawi bese aduna sina jatra atu silai jatra silai to ure uyung hai salairen sida bai je aduna koki mathak sibu lukhung kawe adigi khongi makhana khuya hai thari je khuya hai phamang hai je sai je phamang kawi ko phamang da angang sing kan to di phamang da wandhani hai do aduna angang na phamang da hai de tumba da taradi shona wo adu ahanna phamang da ondharadi magi thung ko nai khangem bum da tu bai ba toilet tu ba ba washroom da tu ba ba ari phamang da tu ba je ahan ge dum upun je dum atu da dum pikham na ba yawe ba bai pu ching na as yam ngai le ima si aduna piba ching na thai na ti asida hippe ba ko o yet hai je aduna angang un ba matam da yet la oira an hang yu doctor ju yen na makharom da lei to ba aduna oina haidi pibaka ju dum mai ge khulai je dum thamdoi ni to si thammi je ningong ge da thammi se ta tu aduna sigi hema pa da khoi gi naphom bumbam leidoi ne ba se sigi ma pa che si naphom bumbam ni mai ba phida gi ma pa da
ꯅꯥꯎꯐꯝ ꯐꯨꯝꯗꯣꯏꯁꯦ ꯑꯁꯣꯝ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯣ ꯃꯄꯥꯟꯗ ꯐꯨꯝꯗꯣꯏꯁꯦ ꯅꯨꯄꯤꯒꯤꯅ ꯑꯣꯏꯗ ꯅꯨꯄꯥꯒꯤꯅ ꯁꯣꯝ ꯖꯦꯠꯇ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯐꯨꯝꯃꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯒ꯭ꯔꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯤ ꯅꯥꯎꯐꯝ ꯐꯨꯝꯐꯝ ꯂꯩꯇ꯭ꯔꯦ ꯗꯥꯛꯇꯔꯗ ꯑꯉꯥꯡ ꯎꯅꯔꯁꯨ ꯅꯥꯎꯐꯝꯁꯦ ꯑꯗꯨꯅꯅꯦ ꯐꯨꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯨꯟꯇꯣꯛꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅ ꯃꯆꯥ ꯃꯁꯨꯗꯨꯅ ꯀꯔꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯁꯇꯦꯟ ꯊꯣꯛꯄ ꯌꯥꯎ ꯑꯃ ꯇꯧꯕ ꯌꯥꯎ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯤꯁꯦ ꯁꯤ ꯁꯣꯏꯔꯛꯄꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯥꯡꯂꯣꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯥ ꯂꯥꯛꯄ ꯑꯗꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯂꯣꯏꯅ ꯃꯃꯤꯡ ꯂꯣꯏ ꯂꯩꯕꯅꯤ ꯈꯥꯡꯉꯦꯟ ꯍꯥꯏꯁꯦ ꯁꯅꯥꯌꯨꯝꯕꯤ ꯈꯥꯡꯉꯦꯟ ꯒꯥꯅ ꯁꯤꯅ ꯐꯝꯃꯦꯟ ꯐꯝꯃꯦꯟꯅꯤ ꯑꯍꯟꯅ ꯐꯝꯃꯒ ꯄꯣꯊꯥꯕ ꯈꯣꯠꯄ ꯄꯣꯊꯥꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯤ ꯂꯥꯛꯑꯀꯥꯟꯗ ꯂꯥꯟꯗꯣꯏꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯂꯥꯛꯑꯀꯥꯟꯗ ꯈꯨꯗꯣꯡ ꯍꯤꯗꯥꯛꯄꯨ ꯍꯥꯏꯌꯦ ꯁꯤꯁꯤꯅ ꯑꯍꯟꯅ ꯊꯛꯇꯣꯏꯕ ꯑꯁꯤꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕꯗ ꯂꯥꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯤ ꯊꯣꯡ ꯍꯥꯏꯁꯦ ꯁꯤ ꯏꯆꯥꯅ ꯈꯪꯍꯧꯔꯕ ꯁꯤꯁꯦ ꯑꯁꯤ ꯊꯣꯡꯅꯦꯕ ꯅꯥꯛꯇ ꯆꯠꯀꯅꯨ ꯍꯥꯏꯁꯦ ꯁꯤ ꯑꯁꯤ ꯊꯣꯡꯅꯦ ꯌꯨꯝꯗꯨꯒꯤ ꯑꯍꯜ ꯑꯃ ꯂꯩꯇꯕ ꯃꯇꯝꯗ ꯁꯤꯗ ꯄꯨꯊꯣꯛꯀꯗꯣꯏꯅꯤ ꯑꯁꯤ ꯊꯣꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯅꯣꯄꯣꯡꯒꯤ ꯈꯨꯆꯠꯇꯁꯨ ꯂꯩꯗꯥꯏꯅꯦ ꯁꯣꯝ ꯆꯠꯄ ꯌꯥꯗꯦ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯆꯪꯉꯛꯄ ꯃꯇꯝꯗꯅ ꯑꯁꯨꯃꯥꯏꯅ ꯆꯪꯉꯛꯑꯅꯦꯕ ꯃꯩꯇꯩꯒꯤꯗꯤ ꯊꯣꯛꯄꯗꯅ ꯆꯪꯉꯛꯇꯣꯏꯁꯦ ꯁꯣꯝꯗ ꯆꯪꯉꯛꯇꯣꯏꯔꯕ ꯁꯣꯝ ꯖꯦꯠꯂꯣꯝꯗ ꯂꯥꯛꯇꯣꯏꯕ ꯁꯣꯝꯗ ꯌꯥꯗꯕ ꯌꯥꯗꯦ ꯖꯦꯠꯂꯣꯝꯗ ꯂꯥꯛꯑꯒ ꯑꯣꯏꯔꯣꯝꯗ ꯊꯣꯛꯇꯣꯏꯕ ꯊꯣꯛꯄꯅ ꯑꯗꯨꯒ ꯆꯠꯈꯤꯕꯗꯤ ꯊꯣꯛꯈꯤꯕꯗꯤ ꯊꯣꯛꯈꯤꯕꯅ ꯁꯣꯝꯗꯀꯣ ꯊꯣꯛꯄꯅ ꯁꯤ ꯊꯣꯛꯏꯁꯤ ꯐꯤꯔꯨꯛ ꯄꯨꯕꯤ ꯂꯩꯔꯤꯁꯤ ꯑꯁꯤ ꯊꯣꯛꯇꯣꯏꯅꯦꯕ ꯃꯥꯒꯤ ꯈꯨꯗꯝꯅꯦꯕ ꯄꯤꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯤꯔꯨꯛ ꯄꯨꯕꯤ ꯑꯣꯏꯅ ꯁꯦ ꯊꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯀꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯇꯥꯛꯏꯅꯦꯕ ꯃꯩꯇꯩꯒꯤ ꯁꯤꯅ ꯃꯃꯥꯡ ꯁꯪꯒꯣꯏ ꯃꯃꯥꯡ ꯁꯪꯒꯣꯏ ꯁꯥꯏꯖꯨꯝ ꯇꯥꯐꯝꯒ ꯍꯥꯏꯁꯦ ꯁꯤ ꯁꯥꯏꯖꯨꯝ ꯇꯥꯐꯝ ꯀꯧꯋꯦꯕ ꯁꯥꯏꯖꯨꯝ ꯇꯥꯐꯝꯁꯦ ꯑꯉꯥꯡ ꯏꯔꯨꯖꯕ ꯐꯠꯇꯦ ꯍꯥꯏꯁꯦ ꯁꯥꯏꯋꯥꯏꯗ ꯍꯥꯏꯗꯤ ꯁꯤ ꯁꯥꯏꯖꯨꯝ ꯇꯥꯐꯝ ꯃꯄꯥꯅꯦꯕ ꯁꯦ ꯑꯉꯥꯡ ꯏꯔꯨꯖꯕ ꯐꯠꯇꯦ ꯍꯥꯏꯁꯦ ꯁꯥꯏꯋꯥꯏꯗ ꯂꯨꯖꯕ ꯌꯥꯏꯑꯕ ꯀꯥꯏꯗꯦꯕ ꯁꯥꯏꯗ ꯂꯨꯖꯕ ꯌꯥꯗꯦꯕ ꯁꯥꯏꯁꯦ ꯁꯥꯏꯖꯨꯝ ꯇꯥꯐꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏ ꯑꯉꯥꯡꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯪꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯁꯤꯅ ꯈꯥꯡꯉꯦꯝꯕꯝ ꯍꯥꯏꯗꯣ ꯑꯁꯤꯕ ꯄꯨꯊꯣꯛꯐꯝꯁꯦ ꯈꯥꯡꯉꯦꯝꯕꯝ ꯀꯧꯏ ꯈꯥꯡꯉꯦꯝꯕꯝꯗꯒꯤ ꯍꯥꯏꯗꯤ ꯂꯝꯃꯨꯛ ꯀꯥꯈꯠꯂꯛꯑꯒꯅ ꯊꯦꯂꯣꯡ ꯀꯧꯏ ꯁꯥꯏ ꯏꯃꯥꯅ ꯂꯦꯞꯄꯤꯁꯦ ꯊꯦꯂꯣꯡ ꯀꯧꯔꯦ ꯑꯗꯒꯤ ꯁꯥꯏꯋꯥꯏꯁꯤꯅ ꯁꯨꯃꯥꯡ ꯀꯧꯔꯦ ꯁꯤ ꯁꯥꯏꯁꯦ ꯁꯥꯏꯋꯥꯏꯁꯤꯅ ꯁꯨꯃꯥꯡ ꯑꯣꯏꯗꯣꯏꯕ ꯁꯥꯏꯁꯤꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯨꯃꯥꯡ ꯑꯗꯨꯝ ꯆꯤꯡꯉꯦ ꯁꯨꯃꯥꯡ ꯍꯥꯏꯗꯣꯏꯅꯦ ꯁꯥꯏꯁꯦ ꯁꯨꯃꯥꯡꯗꯩ ꯍꯥꯏꯗꯣꯛꯈ꯭ꯔꯒꯅ ꯀꯩꯅꯣ ꯆꯤꯡꯉꯦ ꯍꯥꯏꯗꯤ ꯅꯥꯛꯊꯒꯤ ꯃꯄꯥ ꯍꯥꯏ ꯆꯤꯡꯗꯣꯏꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯂꯩꯔꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯏꯄꯥ ꯏꯄꯨꯒꯤ ꯑꯔꯤꯕ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯦꯕ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯩ ꯆꯀ꯭ꯔꯤ ꯅꯨꯡꯀ꯭ꯔꯤ ꯂꯥꯁꯤꯡ ꯀꯥꯄꯣꯟꯒ ꯍꯥꯏꯁꯦ ꯑꯉꯥꯡꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯩ ꯉꯁꯥꯏ ꯏꯕꯦꯟꯊꯧꯀꯥꯗ ꯉꯥꯕꯣꯡ ꯐꯤꯅ ꯑꯃ ꯊꯥꯍꯧꯔꯤꯗꯣ ꯑꯗꯨ ꯂꯥꯁꯤꯡ ꯐꯤꯅ ꯁꯥꯕꯅꯤ ꯏꯆꯥꯖꯥ ꯑꯗꯩ ꯁꯤꯅ ꯆꯀ꯭ꯔꯤ ꯂꯥꯁꯤꯡ ꯀꯥꯄꯣꯟ ꯑꯗꯩ ꯁꯤꯅ ꯑꯩꯈꯣꯏ ꯄꯥꯈꯪ ꯐꯥꯜꯗꯣ ꯊꯥꯏꯅꯗꯤ ꯑꯁꯨꯃꯥꯏꯅ ꯐꯧ ꯁꯨꯔꯒ ꯄꯥꯈꯪꯅ ꯁꯪꯅꯕꯤ ꯆꯠꯅꯕꯤꯁꯦ ꯂꯩꯔꯝꯃꯦꯕ ꯀꯕꯣꯛꯀ ꯆꯥꯅꯕ ꯊꯥꯏꯅ ꯑꯍꯟꯁꯤꯡ ꯃꯇꯝꯗ ꯇꯧꯔꯝꯃꯤꯁꯦ ꯑꯗꯒꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯪꯒꯣꯏꯗꯒꯁꯦ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯀꯥꯡ ꯁꯥꯟꯅꯕ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯏꯄꯥ ꯏꯄꯨ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯎꯈꯤꯗ꯭ꯔꯦ ꯏꯆꯥꯖꯥ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯏꯃꯥꯒꯤ ꯃꯤꯡꯗꯤ ꯄꯦꯃꯤꯂꯥ ꯀꯧꯏ ꯀꯩꯅꯣꯗꯤ ꯁꯥꯒꯩ ꯀꯃꯥꯏꯅ ꯇꯧ ꯁꯂꯥꯏ ꯀꯃꯥꯏꯅ ꯇꯧ ꯏꯃꯥꯔꯣ ꯏꯃꯥꯗꯤ ꯑꯣꯒꯥꯏ ꯇꯦꯔꯥ ꯄꯤꯁꯛꯇꯒꯤꯅꯤ ꯑꯗꯨꯒ ꯃꯤꯡꯅ ꯄꯦꯃꯤꯂꯥ ꯀꯧꯏ ꯑꯩꯗꯤ ꯌꯦꯂꯥꯡꯕꯝꯅꯤ ꯈꯥꯡ ꯉꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯅ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯈꯥꯡꯉꯕꯣꯛꯀꯤ ꯌꯨꯅꯤꯇꯤ ꯄꯥꯔꯛꯇꯨꯅꯦꯕ ꯌꯨꯅꯤꯇꯤ ꯄꯥꯔꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯁꯤ ꯃꯃꯤꯡ ꯑꯗꯨꯝ ꯆꯠꯂꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯅꯤ ꯂꯥꯛꯑꯗꯤ ꯁꯤꯗ ꯑꯗꯨꯝ ꯆꯪꯗ ꯌꯥꯗꯕꯅꯤ ꯈꯪꯗꯕ ꯃꯤꯅ ꯆꯪꯗꯦ ꯏꯆꯥꯁꯨ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯗꯒꯤ ꯃꯇꯝ ꯉꯥꯛꯇꯪ ꯂꯧꯖꯕ ꯐꯪꯖꯕꯁꯦꯀꯣ ꯑꯩꯈꯣꯏꯗꯤ ꯃꯍꯩ ꯌꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ